थांबोएंगे तिरंगा लंचाते किसी की हौदन थार Hello, China Mayam. Nahan magtada mayam pum namak puai kisine sida taram nokchari mayam ngasido Manipur dagi aigi subscriber khara laktori bako ado kaina tawbane moi sirbada nahan nini humni shude sirbada thungba ado ngasi se aigi sida lakane na haire bako angrang thang se hairapane chiche ngasi sida lakane na ado sika sakta na bagi aina tharoi thonge bako tharoi ma thonge nga ma thonga ge aduga singju ma tawrage kholaga ina ready tawre bako aduni mayam do moi huji jau sale la na haire ado moi dum o ase bako yam si samaina Manipur dagi ai subscriber ni kaina ai ga unaba lakpi bado senga jam thina nungai bako aduna haidi kai haidono mayam ai haibam khangde yam nusi ko ai bu samaina thiraga chiche ai chiche ga ta unagi ge aina samaina tawbas yam nusi bako ado huji moi la e jawre e abungo opposite khare ado jengmina rasi bako mayam kanano karino ha haibado yengmina rasi ai dum jenghalage mayam da la la Asi nusi ha masa na kai de live ha ka sa de live hai tau ro hai tau ra hai kai ka ni ba hai la la chandam la kai yo re la akhoi mong ja de jung ga kai kai de kai no Manipur dai la chang la tu ni ko akhoi jum phaja ba si de lai naw ni pising de Manipur dagi na kana lai no ai ne ai man ki ma situ ma pa sa bim lai ni da la ning je nó ngay bây giờ đây khỏi bây giờ đang rồi không ăn đi không ra una đấy con đâu una mà to xem mà đâu una đấy là phùng dây đây gì là chẳng là dùng lối sân bao đây đâu mà gì thôi dùng lối sân bây giờ các bác sao bác chúng xem mình đi ta thôi thì dùng lối sân là bây giờ thằng nào mà cái lối không cả hậu quá cái này rồi nè là chẳng là cái anh đây là mi làm cái hai cái gì cái ở đâu nữa không là cái nó sẽ sao mà là chẳng là Kasi yung dahil lang puro di kita kan tunga na sabay kami sa chamdan na boy at lang. paano ka mo na ba ano da pero may na kayo to ni una de maya un tra Mandale. hola Kay mayam de kidra. mẹ Lingjen? nó là mình kia cậu kìa à linh jen nước xí ya là lipstick cái thà là tận nó cái nào thà vì đấy vậy mama cái này mama cái mình nó hay rồi xe rồi mama Kui dang pi manam ma. à Na ma che. inau nó pi cái này Tu si. si inau nó pi masang mana ini Kina koi manam ma ni. nó mana bilai itu kada Kale mombi ya. Kale. aduh Mombi. Namo. la chẳng là si chụp sang cái gì phàm gì Cái đó là na, 이거 짱 구멍이 되게 편하게 로. đi tháo đâu không hui bulong ngani le chắc không ai thada chat kara hai wo Iba ai ka sala to kwa sa da o ni ka im sai ngam. đây đi đây nhà chứ xuống giờ đó tarbuz cha na ko noi ni sa thau ya jam ni na ma su kuma na kana no rijia Sira. se Sim ani ro nangi ani ro moi kai Manipur da lai hai ra Pulai. Nanti Mani bunyi ngon ka sala. ani nang na kana khone nang karam kai no kino Manipur karam lai Ako sero. serau Impal. akhoi da di khang ngani Sero. sẽ đâu được là bác serau ga imphal se kam lap na ga Kilometer marfu. Mana? la bi du dia Iti la pe je dong gari. Handa loi na yung kai loi chai do. Loi yaw ri ne ko. noi jum jaw bro ne Yung yaw de ai dukan yaw ai dukan ma thap ma kha lon po chai. aya Con nhang ya au ka phong ya. Yum ni tha de dukan no ko sab da du lon tha ga. Drum đi mới mà hao mẹ không được tôi
กว่าซาไปยุ่งอามาจำในกว่าซาชิโอ้ยนายเกมชายงามเลย akwai si kwaje hina bra mani bul kwa ga man da hai bane ชื่อวันเดรัมด้วย kai gi ดาวดาวดาวดาว Sada udah hai nunggu sada gurah. da Sada udah. सदा से बुरा आ गया कुप है gurai bengali da hai ba gurai na ที่นั่งกันลิมาโรโลลิเลยนะกว่าซาสัปดาห์มีลูกปลอยหัวรน Này nàng vì sao bên đó sẽ đào ra uốn bên đó sẽ đào đào uốn gì mà nó không kai khandi khalla ba ซาซา ôi chứ mà này uốn lại đâu nhỉ ai u dai ta ura mai ra da ga unari da hai bai hai di mai chặt tệ mai ya da ai mai da gi secretary oya ba मचानिंग दे गाई kana no taring dai se kitunu sira kai gi no ni ni mai da la ga nang sa re ji kai gi no kai cha ga hai no be ma ha kai cha ga hai no tarbu sa ga hai bra ô tu si sa ga ye mobile to lo ga sa ga cái gì vậy अको दे सिके अपन में ता मचानिंग mai ta ha ta ra ga la e tal le aina khan mana nang ra harak tra wa phobi na moi ka tor ni noi ni sida han ha ba do mai khalam bane ba noi sil ja ni mo ha ไปยัยแบบต้องจับที่แบบชื่อสถานนะคะ sil ja ni mo ha le no सिंग ना नांग बहिन दी से आई दी मोई दी ngasai pa phobi jangam doi na tra jangam ma ga ja khi ro ba sil ja rom da as noi jam ka na tor le ngang je khoi ni mai ha thu ya ba sao vậy nó khăn mà này bà ha nhưng mà tầm rất phòng được mình là tầm chắc thì bơi hoi ta sil ja do jalla bari na matam jang de mo la jang ba khot ba ก็จะซาฮาวราเกมมันสนใจเรื่องนี้กันแบบ hoi ดูยาหรอ jing ngarang de ma ni ba hai na ri se ai re je ka sa apo te mori pona penda ก็ดีก็ดีกว่า lisa Elisa ada bami Elisa wa hanjal lagi. mình này đi xa thì mồi đi phụ mori mồi đi phụ đấy mình đi xa nang bao pa je la swa su bao ka đi xa đi nè xem thế này mồi đi nè khăng nghe đi nào ra à phải là không đi ai làm của nó thật là lại sẽ làm ubra bà khai mà má thì là biểu rồi mà không photo shoot toy salam dai memory ยาหรอปะ nang na han lak jingi ma da harak pa na mawong da harak pa adu nga si la ga na cha tha ga tani halli se si dinwai kya ba mani pu da na ko pi oi do de la hon tha ita mayam na hai di akoi gi rejia se kana tawre chak cha dangi halya ba moi silchar da muza kani mall da changuni moi chatpa gi matam do hai di ticket ka khra ba hai ta re jam jang na ก็เราคุยกันแล้ว asida na kano pan tha re handa pan tha gra ว่าแต่อีชิงยังยังไงให้ดียังกันเชื่อมกัน adu tu se le tu se ga tu se le tu tu se nang ne jeng khola nan the ma nan the sila sila ka simi ta uda bane ma abo ai chik ta bani mi la la le jila jeng khola ja sa ja lai ni khoi borak jeng han ge borak ki ni khai base kena tawle ba moi chak cha dane halya ba chak cha ni na hari ne ba do moi silchar da chatkani ai silchar da mall da moi changani ai adu dugi hayeng tang ama da han gi dro ba na matam lai cha na ko adu gi ฮาราลีนี่แบบไม่ดี ne ji aseng ba nuai te mong ma ปะตัวนึงพัฒนะ hoi mathang lak pa da di da gi kai ke la ah โอ้ยำได้เอ็นนี่สิเด้ asini se นี่นะฮะมึงก็ใครสิลังก็เป็นว่าเป็นตัวใส่ใส่ hoi adu ada สิจูไปกันซะ ada sai ni se ใกล้จะลันปะ hi le sida hi mi am chao bunga akhoi yum se akhoi ji bi bam bi ni yeng to ade se โอ้ใส่ด้วยมี akhoi ji bi bam bi ni yeng se akhoi yum je so sana kumin sawai da ne ba โอ้ yum ning khai khre ade sangoi da mule sangoi mu ning khai da na ไอ้มา adai di akhoi se lei ba ya la ro na sum da chong tho i ne ba โอ้เอาดิสิเดคุยในระยะเลย yeng se ning khai ri myam se sum da โอ้ยนั่นยังไงมึงเบีย sum na ka na pinari ni lam โอ้สิเดยังไงกี่จะสมโอ้ยนะ sum da sa khna ni lam je noi อะดูนี่โอ้ยบราบสันดา oi be do moi na di hai la gi ngon ko la wai na ado สมัยจะไม่ได้หรอกไงนะ kai no ne mayang ne ba na khoi ning gon ko ru ga moi na dum hran ki ni moi dum sa ki ni adu cây này thì đều hoa phun vô mình tàu ấy chứ ase mapu lei manung da mapu lei se มา hoa chân chất đuổi đâu ạ wa za la purei ni โอ้ bunga ta uri som da nga phai khoi chu ko la ga ne nga phai de hu da lo ga nga phai ngam haw e bora nga เนาะจะสิ ta se pila เนาะ chak sarang mo sa de ne hangi to ya seng manu ai ลุงไอตีมาทั้งหลักก็ได้จ้าอะไรเก ai da throi thong ani kai throi ga kam kono loi loi da bane be ลอยba ทั้งหลักก็อันซาอะไรเก sam loi te แล้วเราเอาไปมาลอง at
ꯆꯠꯇꯕꯤꯔ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯆꯤꯅꯥꯎ ꯃꯌꯥꯝꯒ ꯀꯅꯦꯛꯁꯟꯗꯣ ꯑꯣꯏꯅꯕꯗꯣ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯂꯩꯕꯥꯛꯅꯦ ꯈꯜꯂꯤꯅꯤꯗꯅꯀோ ꯑꯗꯨꯒ ꯑꯗꯨꯒꯤ ꯏꯆꯤꯟꯅꯥꯎ ꯏꯃꯥ ꯃꯌꯥꯝꯒ ꯀꯅꯦꯛꯁꯟ ꯂꯩꯅꯔꯛꯄꯗꯣ ꯌꯥꯝ ꯁꯥꯊꯤ ꯅꯨꯡꯉꯥꯏ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯄꯈ꯭ꯔꯥꯁꯦ ꯃꯤ ꯂꯣꯏ ꯊꯥꯗꯣꯛꯑꯝꯃꯦ ꯑꯩꯈꯣꯏ ꯑꯕꯨꯡꯉꯣ ꯂꯩꯍꯧꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯤꯅꯅꯦ ꯔꯦꯖꯤꯌꯥ ꯅꯍꯥꯟ ꯑꯩꯈꯣꯏ ꯍꯥꯏꯅꯕꯗ ꯅꯣꯡꯃ ꯅꯤꯅꯤ ꯁꯤꯗ ꯂꯩꯗꯣꯏꯅꯤ ꯆꯤꯆꯦ ꯍꯥꯏꯔꯤꯑꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕ ꯑꯗꯨꯒ ꯆꯥꯛ ꯆꯥꯗꯉꯩ ꯍꯜꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦꯕ ꯌꯥꯝꯅ ꯃꯊꯪꯗ ꯍꯣꯏ ꯃꯊꯪ ꯉꯥꯏꯁꯦ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯗꯤꯕ ꯑꯩꯒꯤꯗꯤ ꯗꯦꯠ 10ꯒꯤ ꯁꯤ ꯂꯩꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ ꯂꯩꯔꯁꯤ ꯂꯨꯍꯣꯡꯕꯤꯔꯝꯃꯣꯁꯨ ꯍꯥꯏꯔꯛꯑꯕꯅꯤ ꯁꯤꯗ ꯂꯩꯔꯕꯅꯦ ꯑꯃ ꯂꯩꯔꯕꯅꯤ ꯑꯃ ꯑꯣꯏꯔꯣ ꯅꯣꯏꯗꯤ ꯉꯥꯏ ꯇꯧꯅꯔꯅꯤ ꯁꯤꯒ ꯂꯩꯔꯗꯤ ꯆꯦ ꯑꯅꯨꯒꯤ ꯀꯩꯅꯣꯁꯦ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯕꯥꯏ ꯃꯊꯪ ꯂꯥꯛꯎꯀꯣ ꯃꯊꯪꯗꯗꯤ ꯂꯩꯅꯕ ꯁꯣꯝꯗ ꯍꯥꯏꯔꯣ ꯁꯣꯝꯗ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯍꯥꯏꯔꯝꯃꯣ ꯁꯦꯝꯗ ꯔꯦꯖꯤꯌꯥ ꯕꯥꯏ ꯑꯁꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯦ ꯑꯦ ꯃꯊꯪ ꯂꯥꯛꯄꯗ ꯆꯥꯗ꯭ꯔꯦ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯏꯆꯦ ꯅꯠꯇꯦ ꯁꯤꯗ ꯀꯦꯃꯦꯔꯥꯗ ꯍꯟꯗꯦ ꯍꯥꯏ ꯃꯌꯥꯝꯕ ꯕꯥꯏ ꯑꯁꯦꯡꯕ ꯃꯊꯪꯗ ꯂꯥꯛꯎꯀꯣ ꯃꯊꯪꯗ ꯂꯥꯛꯑꯒꯗꯤ ꯂꯩꯁꯤ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯂꯩꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯁꯦꯕ ꯇꯕ ꯍꯧꯅꯁꯦ ꯀꯣ ꯕꯥꯏ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯃꯣꯏ ꯍꯟꯈ꯭ꯔꯦꯕꯀꯣ ꯑꯁꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯂꯥꯛꯑꯒ ꯍꯥꯏꯗꯤ ꯃꯣꯏ ꯆꯥꯛ ꯆꯥꯅꯤ ꯍꯥꯏꯅꯦꯕ ꯉꯁꯤꯁꯦ ꯆꯥꯛ ꯆꯥꯔꯒ ꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯂꯥꯛꯑꯒꯗꯤ ꯃꯣꯏ ꯁꯤꯜꯆꯔꯗ ꯑꯣꯏꯅ ꯆꯠꯂꯅꯤ ꯍꯥꯏꯌꯦ ꯃꯇꯝꯗꯣ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯁꯤꯜꯆꯔꯗ ꯆꯠꯂꯒ ꯁꯤꯜꯆꯔꯗ ꯀꯣꯏꯔꯨꯔꯒ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯔꯦꯖꯤꯌꯥꯅ ꯑꯉꯥꯡꯁꯤꯡ ꯆꯥꯅꯕꯒꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯐ꯭ꯔꯨꯠꯁ ꯂꯧꯔꯦ ꯑꯗꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯐꯅꯦꯛ ꯑꯃ ꯑꯁꯤꯗꯩꯁꯤꯗ ꯐꯅꯦꯛ ꯑꯃꯁꯨ ꯃꯥꯅ ꯄꯨꯕꯤꯔꯝꯃꯦꯕꯀꯣ ꯑꯩꯉꯣꯟꯗ ꯒꯤꯐ ꯄꯤꯔꯝꯃꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯔꯦꯖꯤꯌꯥ ꯍꯣꯏ ꯍꯟꯈ꯭ꯔꯕ मटुंगꯗꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯄꯄꯥ ꯂꯣꯏꯁꯪ ꯈꯣꯝꯖꯜꯂꯒ ꯀꯩꯅꯣꯗ ꯆꯠꯂꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡ ꯌꯥꯎꯁꯪꯒꯤ ꯚꯟꯗꯥ ꯆꯥꯅꯔꯤꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯁꯤꯡ ꯄꯨꯖꯝꯃꯤꯅꯦ ꯁꯣꯝꯗꯅ ꯏꯆꯥꯅꯨꯄꯤꯅ ꯑꯩꯒꯤ ꯀꯣꯟ ꯄꯨꯖꯝꯃꯦꯕ ꯑꯩ ꯆꯥꯅꯕꯒꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯄꯄꯥ ꯂꯣꯏꯁꯜꯂꯝꯃꯒ ꯊꯣꯛꯏꯅꯦꯕꯀꯣ ꯑꯗꯣ ꯊꯦꯡꯈ꯭ꯔꯦ ꯌꯥꯝꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩ ꯌꯥꯎꯅ ꯆꯥꯛ ꯊꯣꯡꯉꯦꯕꯀꯣ ꯚꯟꯗꯥ ꯊꯣꯡꯉꯦꯕ ꯑꯗꯣ ꯍꯟꯗꯛꯁꯤꯗꯤ ꯃꯣꯏ ꯁꯥꯎꯗꯤ ꯁꯥꯎꯗ꯭ꯔꯕꯅꯦ ꯑꯩꯉꯣꯟꯗ ꯆꯥꯛꯇꯣ ꯍꯥꯏꯗꯤ ꯊꯦꯡꯅ ꯂꯥꯛꯄꯒꯤꯅꯦ ꯑꯗꯣ ꯑꯗꯨꯏꯁꯨ ꯑꯩꯅ ꯁꯤꯡ ꯀꯔꯤ ꯀꯔꯥ ꯁꯤꯡꯀꯁꯦ ꯄꯨꯖꯝꯃꯦ ꯍꯥꯏꯕ ꯃꯣꯏ ꯊꯣꯡꯕ ꯂꯣꯏꯔꯝꯃꯁꯨ ꯂꯣꯏꯔꯝꯗ꯭ꯔꯁꯨ ꯁꯤꯡꯁꯤꯗꯤ ꯂꯧꯖꯍꯧꯖꯔꯅꯤ ꯍꯥꯏꯅ ꯑꯗꯨꯅꯦ ꯑꯗꯩ ꯍꯧꯖꯤꯛ ꯆꯠꯂꯒ ꯑꯃꯨꯛ ꯚꯟꯗꯥ ꯆꯥꯕꯒꯤ ꯑꯃꯨꯛ ꯃꯇꯦꯛ ꯑꯃꯈꯛ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗꯀꯣ ꯏꯆꯥꯅꯨꯄꯤꯅ ꯀꯣꯟ ꯄꯨꯖꯝꯃꯤꯗꯣ ꯑꯩꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯄꯨꯖꯝꯃꯤ ꯚꯟꯗꯥ ꯆꯥꯕꯒꯤ ꯑꯗꯣ ꯑꯥꯗ ꯌꯦꯡꯍꯜꯂꯛꯑꯒꯦꯅꯦ ꯑꯩ ꯌꯧꯔꯦ ꯁꯤꯒ ꯚꯟꯗꯥꯒꯤ ꯂꯥꯡꯉꯝꯃꯦ ꯊꯣꯡ ꯊꯥꯛꯏ ꯀꯔꯤ ꯉꯥꯅꯣ ꯑꯔꯆꯅꯥ ꯑꯣ ꯕꯥꯎꯅꯦ ꯑꯩ ꯌꯥꯝ ꯃꯅꯥꯛ ꯆꯪꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯩ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯣ ꯃꯈꯣꯡ ꯃꯔꯨ ꯊꯣꯡꯉꯔꯣꯏ ꯍꯥꯏꯔꯣ ꯃꯈꯣꯡ ꯃꯔꯨꯁꯦ ꯍꯋꯥꯏ ꯂꯩꯔꯗꯤ ꯍꯋꯥꯏꯒ ꯊꯣꯡꯕꯒꯤ ꯉꯥ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯇꯥꯎꯕ ꯍꯧꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯍꯥꯏꯅ ꯊꯣꯡꯗꯣꯏꯔꯣ ꯀꯩꯗꯧꯗꯣꯏꯅꯣ ꯀꯩꯅꯣ ꯊꯣꯡꯗꯣꯏꯔ ꯍꯥꯏꯁꯦ ꯃꯈꯣꯡ ꯃꯔꯨ ꯊꯣꯡꯗꯣꯏꯔ ꯍꯥꯏꯕ ꯃꯈꯣꯡ ꯃꯔꯨꯒ ꯃꯐꯩꯒ ꯊꯣꯡꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯅ ꯇꯧꯔꯝꯃꯤꯗꯣ ꯑꯗꯨꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤꯗ ꯇꯥꯎꯒꯗꯕ ꯈꯔ ꯂꯩꯔꯤ ꯁꯤꯗꯅ ꯀꯥꯡꯉꯧꯒꯤ ꯂꯩꯔꯦ ꯁꯤꯗꯅ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯉꯧꯕꯗꯤ ꯂꯣꯏ ꯉꯧꯈꯤꯗꯣꯏꯃꯤꯅ ꯅꯪꯒꯤꯁꯦ ꯉꯧ ꯑꯩꯁꯦ ꯚꯟꯗꯥ ꯉꯥꯏꯔꯤ ꯃꯣꯏꯅ ꯊꯣꯡꯕ ꯆꯥꯗꯣꯏꯅꯤ ꯉꯁꯤꯁꯦ ꯑꯇꯩ ꯔꯥꯖꯥꯁꯨ ꯍꯥꯎꯕꯅꯤ ꯌꯣꯡꯆꯥꯛꯇꯣ ꯄꯤꯔꯛꯁꯤꯒꯁꯦ ꯂꯧꯊꯣꯛꯀꯦꯕ ꯅꯈꯣꯏ ꯂꯧꯊꯣꯛꯀꯦꯗꯤ ꯀꯩꯅꯣ ꯅꯪ ꯂꯧꯅꯦꯗꯥꯏꯅꯦ ꯍꯣꯏ ꯌꯥꯕ ꯑꯃꯃꯝ ꯁꯦꯠꯇꯣꯛꯀꯦꯕ ꯁꯦ ꯁꯤꯒꯤ ꯆꯔꯣꯡꯅꯤꯗꯅ ꯆꯔꯣꯡꯁꯦ ꯑꯁꯨꯃꯥꯏꯅ ꯑꯃꯃꯝ ꯁꯦꯠꯇꯣꯛꯀꯦ ꯂꯧꯅꯕꯒꯤ ꯌꯥꯏꯅ ꯆꯣꯏꯗꯤ ꯌꯥ ꯀꯅꯥꯗꯤ ꯄꯨꯔꯛꯏꯅꯣ ꯌꯣꯡꯆꯥꯛꯁꯤꯕꯨ ꯗꯨꯛꯖꯥꯟ ꯊꯦꯡꯕ꯭ꯔꯥ ꯅꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯂꯥꯛꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ
ꯀꯗꯥꯏꯅꯤ ꯂꯥꯛꯏꯁꯦ ꯀꯕꯤꯇꯥ ꯆꯥꯎꯕꯁꯤꯅ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯗꯣ ꯈꯪꯉꯕꯣ ꯃꯥ ꯈꯪꯖꯔꯅꯤ ꯍꯥ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤꯅꯦ ꯑꯩꯅ ꯁꯨꯔꯛꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯋꯥꯔꯦ ꯍꯦ ꯊꯣꯡ ꯊꯥꯛ ꯂꯣꯏ ꯂꯥꯛꯏꯅꯤꯀꯣ ꯑꯩ ꯉꯥꯛꯇꯪ ꯐꯝꯒꯦ ꯑꯩꯅ ꯍꯥꯏꯕ ꯆꯍꯤꯒꯤ ꯑꯩꯈꯣꯏꯅ ꯊꯣꯡꯉꯦ ꯍꯟꯗꯛꯇꯤ ꯃꯣꯏ ꯃꯈꯨꯠ ꯌꯦꯡꯒꯅꯤ ꯍꯥꯏꯕ ꯌꯥꯎꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯥꯛ ꯁꯤ ꯇꯥꯔꯤꯅꯦ ꯃꯥ ꯍꯥꯏꯕꯅꯦ ꯍꯣꯏ ꯄꯨꯕꯤꯅꯕ ꯃꯥ ꯌꯥꯎꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯁꯨꯕꯤꯗꯥꯅ ꯍꯥꯏꯕ ꯉꯁꯥꯏꯗꯩꯅꯤꯅꯦ ꯑꯗꯨ ꯊꯋꯥꯏ ꯋꯥꯅꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯥꯁꯤ ꯖꯨꯖꯨꯔꯥ ꯃꯆꯨꯗꯤ ꯐꯖꯔꯦ ꯍꯥꯎꯗꯣꯏꯅꯤ ꯃꯝꯃꯤꯅꯦ ꯅꯪ ꯑꯗꯨ ꯎꯒ ꯎꯏ ꯉꯥꯜꯂꯦ ꯍꯩꯔꯥꯡ ꯃꯆꯨ ꯈꯨꯐꯖ ꯑꯃ ꯇꯧꯔꯦ ꯍꯥꯎꯔꯅꯤ ꯐꯖꯅ ꯗꯤꯟꯗꯥꯁꯤꯒ ꯏꯕꯣ ꯆꯥꯛꯀ ꯆꯪꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯉꯁꯤꯒꯤ ꯗꯤꯟꯗꯥꯁꯦ ꯏꯕꯣ ꯃꯟꯗ꯭ꯔꯥ ꯆꯥꯒꯗꯕ ꯗꯤꯟꯗꯥꯅꯤ ꯍꯥ ꯑꯗꯨꯅꯤ ꯑꯁ ꯉꯥ ꯈꯟꯗꯤ ꯑꯩꯈꯣꯏꯅ ꯆꯦꯡꯒꯥꯗꯦ ꯑꯅꯤꯗꯨꯅ ꯑꯣꯛꯀꯗ꯭ꯔꯅꯦ ꯆꯥꯛ ꯆꯪꯕꯩ ꯋꯥꯅ ꯍꯥꯏꯅ ꯆꯦꯡꯒꯥꯗꯦ ꯑꯅꯤ ꯍꯦꯜꯂꯤꯗ ꯆꯥꯛ ꯊꯤꯕꯁꯦ ꯌꯥꯡ ꯍꯨꯠꯀꯦ ꯃꯣꯏ ꯆꯥ ꯂꯣꯏꯔꯒ ꯇꯧꯕ ꯃꯆꯨꯗꯣ ꯂꯥꯛꯑꯕ ꯀꯩꯒꯤꯅꯣ ꯃꯥ ꯆꯠꯈꯤꯗꯣꯏꯁꯦ ꯀꯅꯥ ꯑꯃꯒꯤ ꯃꯆꯥ ꯅꯨꯄꯤꯗꯣ ꯂꯧꯔꯨꯅꯤ ꯑꯩ ꯃꯇꯣꯝꯇ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯐꯖꯩ ꯑꯣꯏꯆꯣꯟꯗ ꯑꯩ ꯌꯣꯡꯆꯥꯛ ꯂꯨꯄꯥ ꯆꯥꯝꯃꯒꯤ ꯂꯧꯅꯤꯀꯣ ꯂꯧꯔꯣ ꯑꯩ ꯅꯍꯥꯟꯁꯨ ꯏꯆꯦ ꯁꯨꯕꯤꯗꯥ ꯂꯧꯕꯁꯨ ꯂꯩꯌꯦꯕ ꯌꯣꯡꯆꯥꯛ ꯑꯝꯇ ꯎꯠꯆꯒꯦꯁꯦ ꯌꯣꯡꯆꯥꯛ ꯈꯨꯖꯥꯝꯁꯦ ꯁꯤ ꯂꯣꯏ ꯆꯥꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯁꯤ ꯌꯥꯎꯗꯦ ꯆꯥꯛ ꯆꯪꯗꯦ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯅꯦ ꯍꯥ ꯆꯪꯕ꯭ꯔꯥ ꯍꯥꯏꯌꯨ ꯆꯪꯗꯦ ꯅꯠꯇ꯭ꯔꯥ ꯌꯥꯎꯍꯟꯗꯣꯏꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡ ꯐꯥꯔꯒ ꯌꯦꯡꯉꯣꯏꯗ꯭ꯔꯣ ꯑꯗꯨ ꯌꯦꯡꯅꯕꯒꯤꯅꯤ ꯖꯦꯔꯨꯝꯒ ꯍꯣꯏ ꯈꯥꯃꯦꯟ ꯀꯅꯥ ꯁꯦꯝꯃꯝꯃꯤꯕ ꯈꯥꯃꯦꯟ ꯀꯅꯥ ꯁꯦꯝꯃꯝꯃꯤꯅꯣ ꯑꯇꯅꯥ ꯗꯦꯡ ꯅꯪ ꯍꯧꯖꯤꯛꯇ ꯅꯪ ꯍꯥꯏꯗꯨꯗꯤ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯩ ꯌꯦꯡꯒꯗꯕ ꯌꯦꯡꯉꯣ ꯍꯣꯏ ꯅꯉꯣꯟ ꯇꯥꯏꯅꯔꯤꯕ ꯌꯦꯡꯉꯨꯅꯦ ꯃꯤ ꯁꯤꯔꯣꯏꯗ꯭ꯔꯥ ꯃꯣꯏꯅꯦ ꯃꯃꯩꯗ ꯑꯩꯅ ꯆꯥꯎꯕꯤꯕꯩ ꯋꯥꯅꯦ ꯅꯪ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯅ ꯊꯦꯡꯉꯦ ꯂꯥꯛꯑꯒ ꯈꯥꯃꯦꯟꯗ ꯍꯧꯖꯤꯛ ꯕꯗꯅꯥꯝ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ ꯀꯅꯥ ꯂꯣꯏꯈꯔꯦꯗꯅ ꯁꯤꯗꯤ ꯍꯥꯏꯔꯛꯎꯅꯦ ꯅꯪꯒꯤ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯔꯛꯑꯣꯕ ꯈꯥꯃꯦꯟꯗꯣ ꯁꯤꯡꯒꯨꯞ ꯁꯥ ꯁꯦꯝꯗꯣꯛꯑꯝꯃꯦ ꯑꯗꯨꯅ ꯑꯉꯧꯕꯗꯣ ꯂꯣꯏꯔꯦ ꯆꯄꯣꯠ ꯍꯥꯎꯔꯦ ꯍꯧꯖꯤꯛ ꯍꯥꯎꯗꯣꯏꯅꯤ ꯆꯄꯣꯠ ꯂꯥꯎꯔꯁꯨ ꯏꯆꯦ ꯂꯥꯛꯑꯦ ꯃꯁꯤꯒꯤ ꯗꯤꯟꯗꯥꯁꯦ ꯂꯥꯏ ꯃꯑꯣꯡ ꯆꯥꯗꯕ ꯗꯤꯟꯗꯥꯁꯤꯅꯤꯕꯣ ꯏꯕꯦꯝꯃ ꯕꯟꯗ꯭ꯔꯥꯗꯤ ꯆꯪꯗꯣꯏꯅꯤ ꯊꯧꯇꯕꯨ ꯑꯇꯦꯟꯕ ꯑꯣꯏꯗꯤ ꯀꯩꯅꯣ ꯍꯥꯞꯄꯅꯨ ꯍꯣꯔꯦꯟ ꯂꯣꯏꯔ ꯌꯦꯟꯗꯣꯏꯃꯤꯗꯣ ꯅꯥꯃꯥꯏꯒꯤ ꯃꯥꯏ ꯄꯨꯅꯅꯕ ꯅꯪ ꯊꯨꯝꯃꯧ ꯌꯥꯕ꯭ꯔꯣ ꯌꯥꯏ ꯍꯥꯎꯋꯦ ꯆꯥ ꯂꯩ ꯍꯤꯟꯖꯥꯡ ꯅꯥꯄꯤꯅꯦ ꯁꯤꯟꯅꯈ꯭ꯔꯅꯣ ꯊꯪꯅꯕ ꯍꯥꯏꯁꯦ ꯆꯥꯛꯁꯦ ꯄꯦꯠꯅ ꯇꯧꯔꯤꯃꯤꯕꯣ ꯆꯥꯛꯁꯦ ꯀꯩꯅꯣ ꯇꯧꯔꯝꯃꯗꯤꯅꯦ ꯆꯥꯛ ꯄꯦꯠꯂꯗꯤ ꯑꯁꯤ ꯃꯄꯨꯝꯁꯦ ꯑꯩꯒꯤꯅꯣ ꯆꯥꯅꯤꯡꯕ ꯆꯥꯎ ꯖꯥꯏ ꯃꯥꯟꯗ꯭ꯔ ꯌꯦꯡꯉꯣꯕꯁꯦ ꯍꯣꯏꯕ ꯆꯥꯛꯁꯦ ꯄꯦꯜꯂꯝꯗꯗꯤ ꯌꯥꯗꯕ ꯈꯤꯇꯪ ꯍꯥꯞꯄꯣ ꯈꯣꯠꯄ ꯋꯥꯔꯦ ꯆꯥꯛ ꯄꯦꯜꯂꯕꯅꯤꯅ ꯅꯪꯒꯤꯗꯤ ꯑꯩ ꯌꯥꯗ꯭ꯔꯣ ꯈꯖꯪ ꯆꯥꯎꯋꯦ ꯂꯩꯌꯦ ꯁꯨꯝ ꯌꯥꯝ ꯂꯩꯌꯦ ꯁꯨꯝ ꯇꯥꯄꯤꯕ ꯄꯥꯝꯃꯦꯔꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯥꯝꯃꯤ ꯃꯆꯥ ꯆꯥꯅ ꯄꯤꯔꯛꯄꯗꯣ ꯎꯏ ꯀꯥꯏꯒꯤꯅꯦꯅ ꯂꯩꯔꯤꯕ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯃꯁꯛ ꯃꯥꯟꯅꯩꯅ ꯈꯜꯂꯨꯔꯒ ꯀꯥꯏꯒꯤꯅꯣ ꯀꯥꯏꯒꯤ ꯃꯤ ꯂꯥꯛꯑꯒꯅꯤ ꯆꯥꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯄꯠ ꯃꯥꯡꯉꯦ